Akespan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Laipak Pokpanumita Pangtokadoriba, Singmi Tami Aniki Nukshichana Bagi Mari Hena Chesel Haliba, Mera Hoksong Bagi Thoramda, Tongan Bakang Lukimio Keana Saruk Yagani. Laibak Asiki Nongpok Tamba Sarukta Labor Ayusingda, Nongkan Suba Madimasiga Mari Lainaba Togdoksingda, Mioi Kuntrata Rukshire. Election Commission na Bihar Bidhan Sabha Mikal Shanti Oina Madi Niyom Chumna Pangtok na Bagi Damak Mari Lainabo Officers Singami Pam Pangtokre. Madhya Pradesh ki Sindwara Jilada Lok Kubagi Hidak Taklubadagi Angang Taramatoi Sikibagi Tawdok Police na Tijin Bahukre Amasung Indonesia da Iskulama Ninkai Bagi Tawdokta Sikiba Migi Masing Kuntrataret Shukre. Laipak Pokpa Numita Pangtokadoriba, Jingmi Tami, Aniki Nukshichana Bagi Mari Hena Chesel Haliba, Mera Hoksong Bagi Thoramda, Tongan Bakang Lukimio Keana Saruk Yagani. Thoramasika Mari Lainana, Imphal Gisana Kwanungdangasi Pangtokiba Paugi Mipamamada, Mera Hoksong Bagi State Level Organizing Committee member, Mutum Maniton Nahai, Raijataki Mera Hoksong Bagi Thoram, Lakli Laipak Pokpa Numita, Imphal Gi Aitiasik Oiraba Kanglada Pangtok Nabasham Sare. Mahang Nahai, Tauramashida, Tongan Bakangluki, Kulgilusingba, Sam Kuntra Mangarom na Saruk Yagani, Makoi, Hayang Chana Konung de Tunglagani, Lucing Batsing Adobu, Hayang Numitang Waidam, Ningtau Lesham Bachana Jawana Taram no Okpagi Tauram Pangtokani, Laipak Popanumiki Ayukta, Imphal Gisana Konung Dagi, Ningtau Lesham Bachana Jawana Lucing Duna, Miangi Kongchat Ama, Imphal Gi Kanglatam Nachatkani, Mapam Duda, Mera Men Tongba, Yen Kong Tambana Sing Bayauna, Kudol Pot, Pi Bagaloinana, Nat Yoiba, Jagoi Isegi Thoram Sing Pangtokani, Mang Nahai. Hantak Sahigi, Mera Hoksong Basi, Pangtok Basida, Fui Lepaki, Lebiriba, Indigenous people Mayamna, Lingbiraga Mapung Pana, Ruga Hansaning Budu, Kui Magidi, Tamzari, Soga Biona, Hajari, Aduga Mera Hoksong Basi, Sahi Kudingi, Pangtokana Lai, Ing Tona Masida, Asoga, Kodangama Lobidana, Pangtokana Lakpa, Adugumna, Duxudum Pangtok Sagadabani, Mera Hoksong Munamis, Sanakunungi, Ning Togaloina, participant to be the Sing Buroi Tamburoi, Sing Migi, Silinao Sing, Indigenous people, Tona Lit, Toga, Concert Amagaloina, Kanglapa was Satkani. Handak Tokiba, Ising Isauda, Awaba Tarabaching Matang Pang, Badacho, Wetogdang Lokiba, Indian Red Cross Society, Manipur State Branch ki volunteersing, Taram Opagi Thoram Amangasi, Imphal gi MG Ibinu de Leba, Branch Sig Office Pangtokre. Thoram Duda, Imphal is Jilagi Deputy Commissioner, Dr. Nivetita Layan Lakpam Nahai, Red Cross Society gi, Miam the Tengbang Pibagi, Tongnaling Jelasi, Pidam Ningai Masakni, Mang Nahai. Indian Red Cross Society under specifically district administration Imphal is before the government ki respond to bangam jingaida Amukhomba da Indian Red Cross Society Imphal is district branch na hana respond to bibado. It was very helpful and I'm very thankful to Indian Red Cross Society for that. Flood kumba any natural calamity ama thola pa matamda me manpower su leijade aduga Indian Red Cross Society na ambulance service ama provide to base it's maman naida bus service ne. Thoramaduda Indian Red Cross Society Manipur State Branch ki Vice President Dr. R.K. Nimai Amadi Chairman Narendra-Ngangbam na chingbachu Saruk Yakhi. DFO Chandel na Sinduna Humbudra Mathoi Shuba Wildlife Week ngasi Kaksing Jila gi Serou do Pangtokre. Thoramduda Maira Paibi Singh Mahiroi Singh Police Personnel amasung Assam Rifles ki personnel kaya Saruk Yakhi. Uchara Chahum Lomsu Sakpi Turel Torbanda Thaki. Wildlife Week kamari lainana ngasi Kaibul Lamjauda Cycle Rally amasu chatkre. Sangai Protection Forum amadi Forest Bibaki Wildlife Wing na Sinduna Pangtokiba Rally adu Kaibul Lamjau National Park tagi lamtharaga Moirang Pauraga Sangai Ethnic Park Pawachatki Paugi Maraktana Atenba Brek Ama. Nupi Singna Nupi Oibigi Anababu Lotsenduna Thamba Thadoklasi. Chadliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabata natana free pap smear test breast screening colposcopy amadi thyroid screening lemna yengthokpagi khudong chaba pizari
Akupa marolgidamak NABH phanglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu. Tabiriba Pawasi Akasbani Imphal Dagini. Nongshub Banglagi North Bengalgi Gorkhaland Territorial Administration Area da ngarang numidang dagi nong lepta na suba madi singning khaibagi thokdokta Darjeeling jila da mioi kun hen sire Mirit Kalsiong Rangbhanga Pul Bazar na singba mafam singda akan banong shuri Kalimpong Hills District amasung atay singi mafam kaya da akan banong suba amasung singning khaibadagi sauna amangata thokle Tista Turelgi ising imai mafam kayada pathoktuna National Highway da thumjin badagi gari chathok chasinda apan bathokle Siliguri amasung Sikkim samna haliba National Highway 10 gi mafam kayada lambi phaunadre Mirit subdivision da mioi taranithoi sikhi aduga atai thina sokpa mioi marina North Bengal Medical College and Hospital da laikanari Darjeeling da thong tektu na mioi kya laikhidabagi thokdok aduda Rashtrapati Draupadi Murmu Uparashtrapati C.P. Radhakrishnan namasung Pradhan Mantri Narendra Modi na thamoi shokna awaba phongdokre Social media da thagatpa warol da Rashtrapati na hai akan ba nong chuba masung chingning khaibada Darjeeling da mioi kayagi punsi mangkibagi thokdok adu thamoi kainingai ni asok apan nanglaba sing athuba matamda phagalakpa oirasanu hainasu Rashtrapati na hairi Uparashtrapati na hai Darjeeling amadi masigi akoibada nong kanna chubadagi hojik oiriba phibam kupna yangsilli awaba tarba singda pibe aba tengbang pigani hainasu mangna makha takhi Bihar da su haukiba pung kunmari da Brajataba amadi atay nong gamari leinaba thodok singda mioi tarataruk sikre Muzaffarpur jila da khwaidigi yamna mioi mari sikhi aduga Johansburg-dana mioi ahum sikhi Mukhyamantri Nitish Kumar na mioi kya laikhidabagi thokdok aduda awaba phongdokre Arab Sagar da lakliba numit kharani asida nonglei nuksit Shaktina maram oiduna akhak araw amade akan banuksit sitpagi khudong thiba mayok naraba yai haiduna Met Department na Maharashtra da cyclone alert lauthokre mafam aduda hayeng phawbada pungda kilometer humphudagi chama phawba yangna nuksit silaba yai hairi nga phabasing awang nongsup thangba Arab Sagar gi sarukta chattanaba khangankre Jammu Kashmir gi Jammu Division da akan banong shugani hairiba dugi yenglaga Directorate of School Education Jammu na sarkar gi amadi lanai school sing numit nini thingjinna hukum thokre India Meteorological Department na Kerala gi Patnamthitta Kiduki amasung Kottayam jila singi mafam kayada akan banong shugani hairaduna yellow alert lauthokre India Meteorological Department Imphal Center na hairi lakliba numit humni hasida raija sigi mafam kayada akhak araw yauna nong tagani Tamenglong Senapati amasung Jiribam jila singda tha sigi tayat phawan nong chukhigani Kangpokpi Imphal East Imphal West amasung Pherjol jila gi mafam kayada su hayeng nong tagani hairi Ngasi asi malem gi meningitis laina degi ngakthokpa numit ni palam thauramasi gi matangda Akashbani Imphal Paumi gi akhanna unabada Raijagi Health Services ki Director Dr. N. Hemant Kumar Singh na hai meningitis haibasi brain bungak seliba meningesta mahik na thohan balaina makhalamani masi tika thadok labadi lain ngakthokpa ngame mahang na hai Meningitis hai belaina se brain bu ngak selaga kupsaliba spinal cord su yawno meninges haina khangnaba koboramada mahik makhan kharana infection tarkan la tholok belaina si masi khoina meningitis haina khangnai hare belaina si yam thuna develop tawgali aduga khudong thiba thekpa su yai tawngum su ngak thogadi punsi chuba khoi sep wai haba paujil sigal loina na mayamna matam chana hariba meningitis laina de ngak thongnaba tika thadok piu haba message mayam ko mathamjak State Forces Club Khangabok na sinduna lamtu chengbagi camp amang asi Thobal jila gi Khangabok lamlong kaithel da pangthokre thoramadu saruk ama oina akoibagi phibam luna na thamnabagi matamda miyam da ningthina khanganabagi awareness program amsu pangthokhi Rashtriya Swayam Sevak Sangha RSS lingkhat kibagi chahi chama surakpagi Vijaya Dasmi Utsav ki thauram ngasi Thobal jila gi Khongjom da pangthokre Thauramasi RSS Khongjom Mandal sinduna pangthokibani
Naga Women Union Manipur ki kuntra mathoi suba mifam amadi kumon thoram ngasi Chandel jila gi Langol village ta pangthokre tongan ba nat ki oiba jagoi ise gi thoram kaya chu pangthokhi Akashbani Imphal dagi pau tabiri Chief Election Commissioner Gyanesh Kumar na hairi Special Intensive Revision SIR bu voter sing Rajniti dol singamadi Ganatantra gamari lainaba mipung khudingmakna pak sana thagat pa phongdok na rali Patna da pangthok pa pawgi mifam amada SIR gi matangda yaningdaba wafam kaya palladuna hanglakpa wahang singi pawkhomda Sri Kumar na hai SIR asi ain gi matungina paikhat kibani Bihar Vidhan Sabha Mikhal gi sem sariba sing yangsinnabagidamak ngasi Kumar gi numit nini gi Bihar khongchat loisilaba tungda paumishingda wangangbada mahakna wafam asi phongdokhibani Sri Kumar na hai draft electoral roll phongkhraba matungda voter lakh 3,063 ki ming lokthokhi SIR mai pakna amadi mapung phana chathanaba honabada kathokpaga loinana mathong ningthina tawkhiba BLO singi mapamda su mahakna thagatpa phongdokhi Mahang hai Bihar Vidhan Sabha Mikhal Shanti Oinani Thina Pangthokna Bagidamak Anauba Thaurang Taratariat Paikhatle Amasung Masina Voter Singda Sauna Khudong Chaba Phangalagani Madhya Pradesh ki Sinwara Jila da Lok Khubagi Hidak Thaklubadagi Angang Taramathoi Sikhraba Matungda Rajya Sarkarna Akanba Thabak Laukhatre Thaudok tu da Chenaba Doctor Amasung Hidak Sungba Company ki Mathakta FIR ama Thangatkre Dr. Pravin Sodhi Thaudok aduga mari lainana ngarang numidang phaki Thaudok tu da Chenariba Hidak Sungpham Tamil Nadu gi Sri Chand Pharmaceuticals ki Mathakta Akanaba Investigation Team SIT na Tijin bagi thabak chatharagani Maragasida ngarang thokiba report amagi matungina loki hidak aduda hakchang sokningai oiraba Dithanlin glycol chadani phunipan dasmik taruki changdi yawi hairi Indonesia da school lama ningkhaibagi thodokta sikhiba migi masing kuntra tare chukre laibak adugi rescue agency na hai thodok aduda sahi 12 dagi 18 phawagi manungda leiba thiba khangduna leiba mahairoi kuntaret ki hakchang thibagi thabak makatana chathari Laibak adugi Jabha ithatta haukiba ningthokaba numitki numijungba matungda mahairoi singna laisol thoramama pangthok lengeda school adu khanghaudana ningkhairakibani Grahama Mulalina Boroland Territorial Council ki Chief Executive Member oina wasaklau khibada Pradhan Mantri Narendra Modi na nungaiba phongdokre social media da thagatwal da Pradhan Mantri na Muhirari amasung mahaki kangbu ki maphamda nungaiba phongdokladuna hai mahak amasung Assam Sarkar na council adu makhata na sagot khigani haujik sanabagi pau Ngangbam Amukhomba dagi Kakching District Sports Association the Chinduna Chathariba Komathoi Suba KK Memorial First Division Football League ngachi sanakiba match ta TUC Thongjauna IYA Kakching bu Panjil ama sino da thoikre Kakching District Sports Association na Chinduna Chathariba Kunithoi Suba Lehaumi Devi Memorial Super Division Football League ngachi sanakiba match ta LMNCC Langmeidongna SDO Palet bu Panjil ahum ani da thoikre Side ground tagil Chathariba Ahum Suba Premier League ngachi sanikba match ta Southern Sporting Union na Shanghai Heroes pu Panjil ani amada thoiki Thasi ko tarama thoidagi hauduna Kumalampak Indoor Stadium da pangthokadoriba taramari suba sub junior amasung senior state level jit kundo championship ta saruk yagadaba Thawal Jila team gi sanori sing khankhre Colombo gi R Premadasa Stadium da chathariba ICC Women's ODI Cricket World Cup ta Bharat ka Pakistan ga haujik sanari Pakistan na toss kamlabasu Bharat na haujik batting tauri Washington Thagachari Amukhomba aroibeda maroiba pau amukhanna Leipak poko numita pangthok kadoriba mera hausongbagi thauramda tongan ba kangluki mioi kaya na saruk yagani Leibak asigi nongpok thangba sarukta nongkanna chuba madi masiga mari leinaba thaurok singda mioi kuntra taruk sire Election Commissioner Bihar Vidhan Sabha Mikhal Shanti oina madi niyom chumna pangthok na upagi damak mari leinaba officer singa mipam pangthokre Madhya Pradesh ki Sindwara jila da lokhubagi hidak thaklubadagi angang taramathoi sibagi thaudok police na thijinba hokre amadi Indonesia da school lama ningkhaibagi thaudok ta sikhiba mi gi masing 38 sukre paulo jare